Manipuri Wari Pambi Senena Tabiriba Pumnamakpu Amuhana Taram Noksari Ngasisu Mayamgidamakta Ngayak Pothana Nabahaiduna Anabu Wari Masa Amapuduna Laksari Wari Masa Sigi Maming Tamthiraba Saktam Wari Masa Sigi Aibana Moirangthem Dinakanta Taminarasi Wari Masa Tamthiraba Saktam Numidang Wairamgi Ingna Tapna Liri Humliba Malangi Nungairaba Ipo Marak Asida Haksang Sazel Gumna Bihari na Magi Laukai Muki Sang Oigadaba Patpangi Ngayok Pam de La I Ringbangi Akoibada Hauriba Yeng Bada Pungning Huningai Gi Masak Oiraba Hailai Singadusu Fazaman Kraduna Yengli Pam de Yokliba Sauraba Fazaraba Nga Singaduna Makaya Launa Kaduna Song Panduna Sanabadusu Ngayhak Kumay Amagum Yengli Pam Dugi Sangsilak Palambi Ginakanda Lairiba Saruna Kuptuna Wasena Faglang Karaga Wai Taiba Kangpok Sang Aduda Amuk Sang La I Kangpok Sang Asina Bihari Gi Fama Dubu Senariba Kuina Dagi Loina Raklaba Bihari Gi Marup Ngaubagi Yumni Bihari na hek sanglakpaga ngaubagi ahal oiraba mama pisakna haima ngasidi lakmandaba nupa ama hek thajadana laida sangao sida famula Bihari su sangsinduna famni mama pisakna makha amuk tarai nangbu komlomda sanglurabrane ima sanglure nga singdu son thokna sauramle aidi nga singaduna song phanduna sanabado kumai amagum ngahak yengla ibani Adubudi nangi marup na sumachinjak hunduna honaribani Ringbangi akoibada tharamli bahai leising asina hena dum fazaramle mase pumnamakse aigi marup ngaubugi mapandagini pumnamaktagi sang tahanba yaponte edena imau nupiduga makhoini sangduna tumba chaba khangdaba makhai honajaribane nangidamakta handakti masa mamaubu thagatlanningbagi mawong ama tawrai Kangpok Sangi Thongjin Mapanda Sahi Ahumuk Suraba Ngaubagi Amakak Buksaba Masanupa Aduna Ilgi Mukanga Makup Singado Glass Ama Pairaga Haidok Haijinga Sanabado Biharina Mieng Tarure Angangi Manakta Sangsinduna Angang Aduna Tauriba Matawaduda Haira I Kaya Danungai ni Sanaribanu Yengunese Ngasidagi Nangi Mingse Babana Ngahaiba Haina Thunbirabani Mase haibada angang dunasu khangjadabanina nga glass amaga amuk Bihari gi mamai mayada thangalamlaga haithaki mabok pisakna Bihari mingsidum sanabu sanarine hei tuone henangbo hore namaduna karaklaga khubirani haimi Bihari na ima aduga ekhoi marup hoina leiba udribasina kadai desatkiba ibungo Aikhoigi di patpanda laibagi haunabi haujik numidang wairamgi langkaiba kumkhine he pata kadawai jagada oiramgadaba janone paklaba loktaki mairomda haifet yenglai langkaiba budi panglaklaba moi ngasidi a ngakra pata aikhoigi phumsing laibado yenglakani hairami ima makhoi kayam kuirakadaba jano nahan ngai budi langkha kaibanina nganta karakpani Ngasidi phum singsu yenglakani haibanina thenglakani aina laingaida marup hoibusu unaningbani ibungo sinedo aikhoigidi pat sida nong matang kumhaudabada sara hengadawribani ibungo hoigidi farabasu fatrabasu oja oiduna sarkar gi thabak macha ama taubanina khara safarini aikhoigidi loktak lairembi imagi mapan tangjaba natana upai laite Bihari ga Makhoiga gi marakta aniam awangi maram ama haipet palai ima hingnabagi upai thibada chilhau thiba ya ponteda amabu oiro pikkera saugera laibak pu chumlarabadi hekta haugadawribani aikhoi marup hoina tawriba sisu sinfam amani aduna sab maneida aniam awangi maram ama haipet panbado khangna hairakpani Nangna marup hoibu naninglibadi kari maram laigene ima maram budi thoidokpa laite sum unaningbani ado ima aisu sanaba tawrage aduga aikhoigi marupto ngasi laktaba yade khara tambiyu imana lakpada khajing atekpasu khara pura o haina tambiyu
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯍꯥꯔꯤ ꯊꯣꯔꯛꯏ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯕ ꯉꯧꯕꯒꯤ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯉꯥꯍꯩꯕ, ꯅꯪꯁꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ, ꯑꯩꯈꯣꯏꯒꯤ ꯏꯆꯟꯒ ꯁꯥꯟꯅꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯃꯃꯥ ꯄꯤꯁꯛꯅ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯏꯁꯨꯒ ꯏꯃꯧꯒꯁꯨ ꯄꯨꯕꯤꯔꯛꯀꯗꯕꯅꯤꯀꯣ꯫ ꯕꯤꯍꯥꯔꯤꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯨꯝꯂꯛꯑꯝꯃꯤ, ꯍꯣꯏ ꯍꯣꯏ ꯏꯃꯥ, ꯃꯊꯪꯗꯗꯤ ꯄꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯄꯥꯠꯇ ꯀꯨꯝꯈꯤꯕ ꯉꯧꯕꯒ ꯀꯣꯝꯕꯤꯒꯁꯨ ꯉꯥꯀ꯭ꯔꯥ ꯄꯥꯠꯇꯒꯤ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯂꯥꯡꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯀꯥꯏꯗꯨꯅ ꯀꯥꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ꯫ ꯉꯧꯕꯅ ꯅꯧ ꯑꯃ ꯄꯥꯏꯗꯨꯅ ꯍꯤ ꯑꯗꯣ ꯖ꯭ꯔꯥ ꯖ꯭ꯔꯥ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯍꯤꯊꯥꯡꯐꯝ ꯌꯧꯕꯗꯒꯤ ꯍꯤ ꯑꯗꯣ ꯂꯩꯔꯥꯏ ꯃꯊꯛꯇ ꯆꯤꯡꯈꯠꯂꯛꯏ꯫ ꯉꯧꯕꯅ ꯑꯣꯟꯊꯣꯛꯅ ꯂꯨꯝꯈ꯭ꯔꯦꯗ ꯍꯤꯅꯤ ꯀꯥꯏꯅ, ꯍꯤꯁꯤꯗꯕꯨ ꯑꯃꯠꯇ ꯁꯤꯟꯕ ꯉꯝꯗꯦ, ꯐꯣꯠꯄꯅꯁꯨ ꯀꯣꯡꯉꯧ ꯃꯆꯦꯠ ꯉꯥꯛꯇ꯫ ꯀꯣꯝꯕꯤꯗꯒꯤ ꯅꯧ ꯑꯗꯣ ꯄꯥꯏꯗꯨꯅ ꯀꯥꯔꯛꯏ꯫ ꯀꯣꯝꯕꯤꯅ ꯍꯟꯗꯛ ꯐꯨꯝ ꯅꯝꯍꯧꯕꯗ ꯈꯔ ꯑꯐꯕ ꯑꯃ ꯍꯦꯛ ꯇꯧꯍꯧꯔꯁꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯀꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯈꯥꯡꯄꯣꯛꯁꯪ ꯌꯧꯔꯦ꯫ ꯌꯧꯕꯒ ꯀꯣꯝꯕꯤꯅ ꯍꯩꯀꯛ ꯈꯔ ꯍꯦꯛꯂꯛꯄꯗꯣ ꯃꯃꯥ ꯄꯤꯁꯛꯇ, ꯏꯃꯥ, ꯁꯦ ꯍꯩꯀꯛꯈꯔ ꯍꯦꯛꯂꯛꯄꯅꯤ, ꯅꯁꯨꯒ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯄꯤꯔꯦ꯫ ꯑꯗꯨꯒ ꯂꯥꯡꯒꯤ ꯉꯥꯁꯤꯡ ꯑꯗꯣ ꯀꯣꯝꯄꯥꯛꯇ ꯍꯩꯗꯣꯛꯇꯨꯅ ꯑꯆꯧ ꯃꯆꯥ ꯈꯟꯗꯣꯛꯂꯤ꯫ ꯉꯧꯕꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯍꯥꯟ ꯀꯂꯥꯅ ꯃꯣꯏꯒꯤ ꯐꯨꯝ ꯅꯝꯒꯅꯤ ꯍꯥꯏꯅ ꯊꯧꯔꯤ ꯄꯨꯈꯤꯕꯗꯣ ꯊꯤꯜꯂꯛꯂꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯣ ꯍꯣꯡꯗꯣꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯊꯤꯜꯂꯛꯂꯝꯗ꯭ꯔꯤꯅꯦ꯫ ꯉꯧꯕꯅ ꯈꯔ ꯁꯥꯎꯔꯞꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯜꯂꯛꯇ꯭ꯔꯤꯕꯗꯨꯕꯣ? ꯄꯥꯠ ꯇꯥꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯅ ꯊꯝꯕ ꯉꯝꯗꯦ, ꯄꯣꯠꯅ ꯄꯣꯠ ꯇꯥꯡꯈꯠꯂꯛꯄꯁꯤꯗ ꯄꯣꯠ ꯆꯩꯒ ꯃꯤꯉꯣꯟꯗ ꯄꯤꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩ꯫ ꯀꯣꯝꯕꯤꯅ ꯑꯃꯨꯛ, ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯇꯧꯊꯣꯔꯛꯄꯗ ꯖꯨꯠ ꯌꯥꯝꯅ ꯆꯥꯗꯕꯅꯤ, ꯃꯤꯒꯤ ꯄꯣꯠ ꯋꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯃꯃꯥ ꯄꯤꯁꯛꯅ ꯃꯈꯣꯏꯒꯤ ꯑꯁꯥꯎꯕ ꯊꯦꯝꯖꯤꯜꯂꯛꯏ, ꯉꯥꯏꯈꯣꯅꯦ ꯅꯈꯣꯏꯕꯣ, ꯍꯥꯟꯅ ꯍꯦꯛꯇ ꯁꯥꯎꯈꯤꯅꯨꯅꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯕꯤꯍꯥꯔꯤꯗꯣ ꯀꯣꯝ ꯌꯦꯡꯕ ꯀꯨꯝꯂꯛꯂꯝꯕꯅꯤ꯫ ꯉꯧꯕꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯅꯃꯤꯟꯅꯔꯛꯄ ꯃꯔꯨꯞꯀꯤ ꯃꯄꯥꯎ ꯄꯜꯂꯛꯄꯗ ꯈꯔ ꯇꯞꯊꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯀꯔꯤ ꯀꯔꯤꯗꯤ ꯍꯥꯏꯔꯝꯃꯤ? ꯃꯃꯥ ꯄꯤꯁꯛꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯂꯞ ꯇꯧꯗꯨꯅ, ꯉꯁꯤꯗꯤ ꯅꯈꯣꯏꯅꯤꯕꯨ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯃꯧ ꯅꯨꯄꯤ ꯀꯣꯝꯕꯤꯅ ꯑꯃꯨꯛ, ꯏꯃꯥ, ꯀꯔꯤꯒꯤꯅꯦ ꯍꯥꯏꯔꯝꯒꯦ? ꯀꯔꯝꯕ ꯃꯈꯜꯒꯤ ꯉꯥ ꯌꯣꯛꯁꯤꯒꯦ ꯒꯥꯏꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯖꯥꯠꯂꯣ? ꯃꯃꯥ ꯄꯤꯁꯛꯅ, ꯃꯔꯝꯗꯤ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯥꯛꯄꯗ ꯈꯖꯤꯡ ꯑꯇꯦꯛꯄꯁꯨ ꯈꯔ ꯄꯥꯏꯔꯛꯎ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯈꯣꯏꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯕꯅꯤ ꯉꯁꯤꯗꯤ, ꯉꯥꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯂꯦ, ꯔꯤꯡꯕꯟꯁꯨ ꯌꯥꯝꯅ ꯐꯖꯔꯝꯂꯦ ꯍꯥꯏꯅ꯫ ꯉꯧꯕꯅ, ꯀꯣꯝꯕꯤ, ꯑꯗꯨꯗꯤ ꯅꯪꯒꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜꯒꯤ ꯂꯣꯡꯄꯥꯛꯀꯤ ꯈꯖꯤꯡꯗꯣ ꯈꯔ ꯄꯨꯊꯣꯔꯛꯎ, ꯊꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯍꯥꯟꯅ ꯆꯠꯍꯧꯔꯨꯔꯁꯤ, ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗ꯫ ꯃꯃꯥ ꯄꯤꯁꯛꯅ, ꯅꯈꯣꯏꯅ ꯆꯠꯄꯗ ꯏꯁꯨꯁꯤꯁꯨ ꯈꯔ ꯄꯨꯕꯤꯈꯣꯀꯣ, ꯃꯥꯁꯨ ꯃꯣꯏ ꯏꯆꯟꯒ ꯁꯥꯟꯅꯃꯤꯟꯅꯅꯕ ꯂꯥꯛꯎ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯔꯒ ꯍꯩꯀꯛꯇꯣ 4-5 ꯆꯥꯔꯒ ꯈꯔ ꯑꯃꯅ ꯍꯣꯔꯦꯟ ꯏꯆꯟ ꯍꯣꯏꯗ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯉꯧꯕꯒ ꯀꯣꯝꯕꯤꯒꯁꯨ ꯃꯆꯥꯅꯨꯄꯥꯗꯣ ꯄꯨꯗꯨꯅ ꯕꯤꯍꯥꯔꯤ ꯍꯣꯏꯗ ꯆꯠꯅꯕ ꯊꯣꯔꯛꯏ꯫ ꯕꯤꯍꯥꯔꯤꯒꯤ ꯌꯨꯝ ꯌꯧꯔꯦ, ꯑꯗꯨꯒ ꯕꯤꯍꯥꯔꯤꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯅ ꯀꯧꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯐꯥꯜ ꯑꯁꯥꯡꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯥꯈꯠꯇꯨꯅ ꯐꯝꯂꯔꯦ꯫ ꯕꯤꯍꯥꯔꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯃꯤꯟꯅꯔꯛꯄꯅꯤꯅ ꯕꯤꯍꯥꯔꯤꯅꯁꯨ ꯐꯖꯕꯒꯤ ꯃꯤꯀꯧ ꯃꯤꯌꯦꯡ ꯇꯧꯔꯛꯏ꯫ ꯃꯔꯨꯞ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯃꯔꯨꯞꯀ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩꯗꯤ꯫ ꯉꯧꯕꯅ, ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯁꯨ ꯃꯔꯨꯞꯀꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯂꯥꯛꯏꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯉꯧꯕꯒꯤ ꯅꯨꯄꯤ ꯀꯣꯝꯕꯤꯅ, ꯑꯗꯣꯝꯅ ꯌꯥꯝꯅ ꯄꯥꯝꯕ ꯈꯖꯤꯡ ꯑꯇꯦꯛꯄ ꯍꯥꯏꯕꯗꯨꯁꯨ ꯄꯨꯔꯛꯑꯕꯅꯤ, ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯤꯍꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯀꯣꯝꯕꯤꯅ, ꯏꯆꯟ, ꯅꯪꯒꯤꯁꯨ ꯑꯆꯥꯄꯣꯠ ꯌꯥꯎꯔꯛꯏꯕꯅꯤꯁꯦ, ꯑꯩꯈꯣꯏ ꯗꯗꯥꯁꯤꯒ ꯆꯥꯃꯤꯟꯅꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯩꯀꯛ ꯑꯇꯦꯛꯄ ꯈꯔꯗꯣ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ꯫ ꯕꯤꯍꯥꯔꯤꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯅ ꯃꯆꯥꯗ, ꯆꯠꯂꯣ ꯆꯠꯂꯣ, ꯆꯥꯃꯤꯟꯅꯔꯨꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯨꯔꯣ, ꯆꯠꯂꯣ ꯗꯗꯥꯁꯤꯒ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯍꯥꯏꯐꯦꯠ ꯆꯥꯡ ꯃꯥꯟꯅꯩ, ꯉꯧꯕꯒꯤ ꯃꯆꯥꯅ ꯈꯔꯗꯤ ꯍꯟꯕꯅꯤꯅ ꯃꯁꯤꯡꯉꯤ꯫ ꯕꯤꯍꯥꯔꯤꯅ, ꯃꯦꯝꯆꯥ, ꯅꯪꯁꯨ ꯆꯥꯔ ꯀꯔꯤꯅꯣ ꯈꯔ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯤꯜꯂꯛꯎꯗꯅ꯫ ꯉꯧꯕꯅ, ꯌꯥꯔꯅꯤꯗ, ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯀꯔꯤꯒꯤ ꯆꯥꯅꯣ ꯃꯔꯨꯞ,
ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯔꯤꯗꯨꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯁꯤ꯫ ꯃꯦꯝꯆꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ, ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯆꯥ ꯊꯛꯈꯤꯒꯗꯕꯅꯤꯀꯣ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯥ ꯂꯣꯟꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯉꯧꯕꯅ ꯃꯔꯨꯞ, ꯑꯩꯈꯣꯏꯕꯨ ꯀꯧꯕꯗꯤ ꯀꯔꯤ ꯃꯔꯝ ꯂꯩꯒꯦꯅꯦ? ꯕꯤꯍꯥꯔꯤꯅ ꯃꯔꯝꯕꯨꯗꯤ ꯂꯩ, ꯑꯗꯣ ꯀꯩꯁꯨꯝꯕꯨꯛ ꯅꯠꯇꯦꯗ, ꯌꯥꯝꯅ ꯂꯨꯕ ꯋꯥꯁꯨ ꯅꯠꯇꯦ, ꯀꯣꯟꯅ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ꯫ ꯃꯁꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯨꯛ ꯕꯤꯍꯥꯔꯤꯅ ꯍꯧꯔꯛꯏ꯫ ꯃꯔꯨꯞꯀꯤ ꯃꯄꯥꯟꯗꯒꯤ ꯐꯥꯝꯒꯤ ꯉꯥꯁꯤꯡ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯎꯔꯝꯂꯦ, ꯔꯤꯡꯕꯟꯗꯨꯁꯨ ꯅꯤꯡꯊꯤꯅ ꯐꯖꯅ ꯁꯦꯝꯂꯝꯕꯗꯣ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯑꯩꯗꯤ꯫ ꯀꯣꯝꯕꯤꯅ ꯑꯃꯨꯛ ꯑꯗꯨꯕꯨꯗꯤ ꯆꯦꯡꯀꯨꯞ ꯆꯥꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯁꯖꯤꯛ ꯑꯃꯨꯛ ꯐꯥꯟꯗꯨꯅ ꯃꯆꯤꯟꯖꯥꯛ ꯍꯨꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯅꯁꯨ꯫ ꯕꯤꯍꯥꯔꯤꯅ ꯍꯣꯏꯅꯦ, ꯑꯗꯨꯝꯅꯕꯨ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯦ, ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯆꯦꯡꯀꯨꯞ ꯆꯦꯡꯅꯥꯏ ꯈꯔꯗꯨꯅꯗꯤ꯫ ꯉꯧꯕꯅ ꯍꯟꯗꯛꯀꯤ ꯉꯥꯁꯤꯡ ꯑꯁꯤꯗꯤ ꯆꯥꯕꯒ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤ ꯃꯔꯨꯞ꯫ ꯕꯤꯍꯥꯔꯤꯅ ꯃꯗꯨꯃꯛꯅꯅꯤ ꯆꯥꯎꯔꯤꯕꯁꯦ ꯃꯔꯨꯞ ꯍꯥꯏꯗꯨꯅ ꯃꯈꯨꯠꯂꯣ ꯃꯁꯥꯋꯣ ꯊꯤꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯦꯝꯆꯥꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥ ꯂꯣꯜꯂꯤꯉꯩꯗ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥꯗꯣ ꯊꯛꯃꯤꯟꯅꯔꯤ꯫ ꯆꯥ ꯒ꯭ꯂꯥꯁꯇꯣ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛ ꯍꯥꯎꯅ ꯆꯤꯡꯂꯒ ꯕꯤꯍꯥꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯗ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯍꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯑꯗꯣ ꯐꯖꯕꯅ ꯂꯣꯏꯔꯦꯍꯦ ꯃꯦꯝꯆꯥ, ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯍꯣꯏꯒꯤ꯫ ꯉꯧꯕꯅ ꯀꯗꯥꯏꯗꯒꯤ ꯂꯃꯟꯅꯣꯗ ꯃꯔꯨꯞ, ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯗꯨꯅꯤ, ꯃꯁꯤꯗꯕꯨ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤꯗꯨꯝ ꯇꯠꯇꯅꯅꯕ, ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯅꯕ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯒ ꯏꯆꯥ ꯄꯤꯅꯗꯨꯅ ꯉꯥꯏꯁꯦꯟ ꯑꯣꯏꯅꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏ ꯃꯔꯨꯞ? ꯕꯤꯍꯥꯔꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯥꯟꯅꯃꯤꯟꯅꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯈ꯭ꯔꯦ, ꯍꯣꯏꯗ ꯃꯔꯨꯞ, ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯗ ꯇꯠꯅꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯩ꯫ ꯊꯦꯡꯖꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯉꯧꯕꯒꯤ ꯅꯨꯄꯤ ꯀꯣꯝꯕꯤꯅ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯆꯠꯅꯕ ꯇꯧꯔꯁꯤꯔ ꯑꯩꯈꯣꯏꯁꯨ, ꯏꯃꯥꯗꯨꯁꯨ ꯃꯊꯟꯇꯅꯤ ꯂꯩꯍꯧꯔꯤꯕ꯫ ꯉꯧꯕꯅ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤꯗꯅ, ꯋꯥꯔꯤꯅꯒ ꯅꯨꯡꯉꯥꯏꯔꯛꯄꯅꯤ꯫ ꯕꯤꯍꯥꯔꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ, ꯑꯗꯨꯅ ꯋꯥꯔꯤꯁꯨ ꯇꯦꯟꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯉꯁꯤ ꯃꯔꯨꯞ ꯍꯣꯏꯕꯨ ꯀꯧꯕꯗꯤ ꯁꯤꯅꯤꯗ, ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯈꯨꯜ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯕꯪꯒꯤꯒꯅꯤ, ꯂꯥꯏ ꯀꯃꯤꯇꯤꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯉꯥ ꯃꯣꯟ 3ꯗꯪ ꯊꯥꯡꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯑꯣꯏꯕꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯈ꯭ꯔꯦ, ꯑꯗꯨꯅ ꯍꯌꯦꯡꯁꯤ ꯉꯥ ꯈꯔ ꯐꯥꯁꯤꯔꯥꯏꯅ꯫ ꯕꯤꯍꯥꯔꯤꯒꯤ ꯋꯥ ꯂꯣꯏꯁꯤꯟꯍꯧꯗꯅ ꯉꯧꯕꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯗ, ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦ, ꯑꯩꯈꯣꯏ ꯃꯔꯨꯞꯅ ꯃꯌꯥꯝꯒꯤꯁꯨ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯌꯥꯝꯅ ꯐꯩ, ꯃꯔꯨꯞꯅ ꯍꯥꯏꯔꯕꯅꯤna ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯗꯤ ꯉꯥ ꯐꯥꯅꯕ ꯁꯤꯜ ꯂꯥꯡꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯕꯤꯍꯥꯔꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯅꯤꯡꯂꯤꯕꯗꯣ ꯉꯧꯕꯅꯁꯨ ꯌꯥꯅꯤꯡꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯉꯧꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯣ ꯃꯔꯨꯞ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ, ꯏꯃꯥꯗꯨꯁꯨ ꯑꯍꯜꯒ ꯑꯣꯏꯕꯅꯦ, ꯃꯊꯟꯇꯅꯤ ꯂꯩꯍꯧꯔꯤꯕ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯃꯦꯝꯆꯥꯅ ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯗꯅ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯔꯝꯈꯣ, ꯑꯩꯅ ꯀꯩꯊꯦꯜ ꯀꯥꯕꯗ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯈꯔ ꯂꯩꯔꯛꯄꯅꯤ ꯉꯁꯤꯗꯤ, ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯌꯣꯝ ꯃꯌꯣꯝ ꯄꯨꯊꯣꯔꯛꯄꯁꯤꯗ ꯀꯣꯝꯕꯤꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯄꯤꯔꯛꯑꯕ꯭ꯔꯣ? ꯌꯨꯝꯒꯤ ꯑꯃꯠꯇ ꯊꯝꯕꯤꯔꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯦꯝꯆꯥꯅ ꯅꯠꯇꯦ ꯅꯠꯇꯦ, ꯁꯤꯗꯤ ꯁꯣꯝꯒꯤꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯖꯔꯛꯄ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯃꯗꯤ ꯉꯥꯔꯤ ꯉꯥꯇꯥꯏꯁꯤꯡ ꯑꯗꯣ ꯀꯣꯝꯕꯤꯗ ꯄꯤꯔꯦ꯫ ꯀꯣꯝꯕꯤꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦ ꯃꯔꯨꯞ ꯍꯥꯏꯗꯨꯅ ꯃꯆꯥꯗꯣ ꯉꯧꯕꯅ ꯄꯝꯂꯒ ꯊꯣꯔꯛꯏ꯫ ꯕꯤꯍꯥꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯗ ꯑꯩꯈꯣꯏ ꯃꯔꯨꯞꯁꯦ ꯏꯆꯝ ꯆꯝꯃꯗꯅ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯃꯦꯝꯆꯥ ꯍꯥꯏꯔꯒ ꯉꯧꯕꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯧꯕꯒ ꯀꯣꯝꯕꯤꯒꯁꯨ ꯈꯣꯡꯆꯠ ꯊꯨꯅ ꯂꯥꯛꯄꯅꯤꯅ ꯃꯈꯣꯏꯒꯤ ꯈꯥꯡꯄꯣꯛꯁꯪ ꯌꯧꯔꯦ꯫ ꯌꯧꯕꯒ ꯃꯃꯥ ꯄꯤꯁꯛꯅ ꯅꯈꯣꯏ ꯂꯥꯛꯑꯦꯗꯅ, ꯐꯔꯦ ꯐꯔꯦ, ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯕ ꯍꯧꯔꯕꯅꯤ꯫ ꯀꯣꯝꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯊꯣꯛꯄꯤꯔꯛꯑꯣ, ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯏꯃꯥꯅ ꯄꯣꯠꯁꯤꯡ ꯑꯁꯦ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯄꯨꯔꯛꯂꯤꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯤꯡ ꯑꯗꯣ ꯃꯃꯥꯗ ꯄꯤ꯫ ꯃꯃꯥ ꯄꯤꯁꯛꯅ ꯀꯔꯤ ꯀꯔꯤꯅꯣꯅꯦ ꯄꯨꯔꯛꯏꯁꯤꯅ ꯍꯥꯏꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯀꯣꯝꯕꯤꯅ ꯏꯃꯥ, ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯉꯥꯔꯤ ꯉꯥꯇꯥꯏ ꯉꯥꯛꯇꯅꯤ꯫
ꯍꯣꯏꯅꯦ ꯍꯦ ꯑꯣꯟꯊꯣꯛꯅꯕ ꯌꯥꯝꯅ ꯄꯤꯔꯛꯈ꯭ꯔꯦꯗ ꯄꯤꯔꯛꯏꯁꯤꯕꯨꯗꯤ ꯐꯔꯕꯅꯤ ꯃꯁꯤꯅ ꯐꯅꯗꯤ ꯀꯨꯏꯅ ꯆꯥꯅꯔꯅꯤ ꯍꯥꯏꯔꯒ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯔꯤ ꯑꯗꯨꯒ ꯉꯧꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯤꯍꯥꯔꯤꯅ ꯅꯈꯣꯏꯕꯨ ꯀꯧꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯝꯃꯤ ꯏꯃꯥ ꯍꯌꯦꯡꯁꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯕꯪꯒꯤꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯔꯨꯞꯇ ꯂꯥꯏ ꯀꯃꯤꯇꯤꯁꯤꯡꯅ ꯉꯥ ꯃꯣꯜ 3 ꯊꯪꯕꯤꯌꯨ ꯍꯥꯏꯕꯖꯥꯠꯅꯤ ꯃꯗꯨꯒꯤ ꯉꯥ ꯈꯔ ꯐꯥꯁꯤ ꯍꯥꯏꯔꯤꯕ ꯃꯗꯨꯗ ꯑꯩꯅꯁꯨ ꯐꯥꯁꯤ ꯍꯥꯏꯔꯝꯂꯕꯅꯤ ꯃꯗꯨꯒꯤꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯐꯔꯦ ꯕꯤꯍꯥꯔꯤꯒꯤ ꯄꯨꯛꯆꯦꯜꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤꯀꯣ ꯀꯣꯝꯕꯤꯅ ꯆꯥꯛ ꯂꯣꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯄꯁꯤꯗ ꯉꯧꯕꯅ ꯆꯥꯛꯁꯨ ꯂꯣꯏꯔꯦꯗꯅ ꯆꯥꯊꯣꯛꯂꯁꯤ ꯊꯦꯡꯈꯤꯒꯅꯤ ꯉꯁꯤꯗꯤ ꯇꯥꯏꯁꯦꯞꯂꯨ ꯃꯆꯥꯁꯤꯡ ꯑꯗꯣ ꯈꯔ ꯊꯨꯝꯒꯗꯕ ꯂꯩꯕꯅꯤ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯀꯨꯝꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛ ꯆꯥꯅꯕꯒꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯨꯅ ꯊꯧꯔꯥꯡ ꯇꯧꯏ ꯃꯃꯥ ꯄꯤꯁꯛꯅ ꯑꯋꯥꯡꯂꯣꯝꯒꯤ ꯌꯥꯏꯃꯗꯨꯗꯤ ꯉꯁꯥꯏꯅꯕꯨ ꯀꯨꯝꯈ꯭ꯔꯕꯅꯤ ꯃꯥ ꯃꯥꯜꯂꯤꯅꯦ ꯍꯤꯊꯥꯡꯐꯝꯗ ꯍꯤꯅꯨꯡꯗ ꯌꯥꯎꯕ ꯏꯁꯤꯡ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯣ ꯀꯣꯝꯕꯤꯅ ꯑꯃꯨꯛ ꯆꯥꯛ ꯊꯤꯅ ꯊꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯏ ꯅꯨꯄꯥꯗꯨꯅ ꯃꯤꯅ ꯍꯥꯏꯅꯔꯕꯅꯤ ꯃꯥꯅ ꯉꯟꯇꯥ ꯀꯨꯝꯂꯒ ꯃꯤꯒꯤ ꯂꯨ ꯂꯥꯡ ꯍꯦꯛ ꯀꯥꯏ ꯍꯥꯏꯗꯨꯅ ꯃꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯉꯧꯕꯁꯨ ꯂꯧꯈꯥꯡ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯁꯤꯠꯆꯤꯟꯗꯨꯅ ꯄꯥꯠꯇ ꯀꯨꯝꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯑꯗꯨꯒ ꯇꯥꯏꯁꯦꯞꯂꯨ ꯃꯆꯥꯁꯤꯡ ꯑꯗꯣ 3-4ꯒ ꯃꯥꯒꯤ ꯂꯣꯡ ꯑꯗꯨꯒ ꯄꯨꯗꯨꯅ ꯍꯤꯊꯥꯡꯐꯝꯗ ꯊꯣꯔꯛꯂꯦ ꯀꯣꯝꯕꯤꯁꯨ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯕꯒꯤ ꯃꯥꯒꯤ ꯏꯜ ꯍꯪꯒꯦꯟ ꯄꯧꯔꯥꯅꯆꯤꯡꯕ ꯍꯤꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯈꯥꯡꯄꯣꯛꯁꯪꯗ ꯊꯣꯡꯃꯩ ꯂꯥꯇꯦꯟ ꯂꯧꯕ ꯆꯪꯉꯛꯏ ꯃꯃꯥ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯅꯤꯡꯊꯤꯖꯅ ꯍꯩꯁꯤꯡꯅ ꯆꯠꯂꯨꯀꯣ ꯑꯀꯤ ꯑꯈꯪ ꯇꯧꯕ ꯐꯠꯇꯦ ꯀꯣꯝꯕꯤꯅ ꯍꯣꯏ ꯏꯃꯥ ꯉꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯂꯛꯀꯗꯕꯁꯨ ꯃꯥꯜꯂꯤ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯉꯧꯕꯒ ꯀꯣꯝꯕꯤꯒ ꯃꯇꯩ ꯃꯅꯥꯎ ꯍꯤ ꯍꯣꯟꯗꯨꯅ ꯀꯨꯝꯂꯛꯂꯦ ꯑꯔꯥꯞꯄꯗ ꯏꯜ ꯆꯤꯡꯕꯤ ꯑꯃꯗꯤ ꯂꯣꯡ ꯄꯥꯏꯗꯨꯅ ꯉꯥ ꯊꯤꯟꯕ ꯃꯤ ꯈꯔꯁꯨ ꯂꯩꯕ ꯎꯏ ꯏꯉꯥꯒꯤ ꯄꯨꯔꯅꯤꯃꯥ ꯃꯌꯥ ꯑꯣꯏꯕꯅ ꯑꯇꯤꯌꯥꯁꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ इखंग खंगौदना नोंसु ngangduna khonglai maikai khanghaudana maikai khanghaudaba khonjel asina kombi tu sungkhiba khangaude kombi na hairai is kari mataunege sidi tu sungida kakhalahubana pharoidra nongju thaga oibanina nong nungsit tawraklabadi farak tagani ko ngaubana kombi na hairibase thawa isa sadana khantharuba tawdana hairai ihe kombi nang asidi haujikpu kadaidagi nong nungsitnone thabalna pungan ngalisidabu haiduna kombi wado hek hikdokhi aduga mana hek lu thumba phummado yauduna taiseplu masa singado thumle kombi su magi il hangen paura pankhatuna il chingba horai nong su khara khara taba horai ngaubana kombi gi manakta hi honjilai aduga kombi da yempak ama piraga hairai kombi se nong cholabadi nasado narani aduga ngaubasu hi manungdagi yempak masa ama lauthoktu tupi aduga amuk makhoi ani nga pomit yengduna lai ngaubana kombi aisu aswaida thoklaga nga chaba yenglaga ama ani da thinba yabara yenglukhige hairaga long paiduna hi holaga kombi na in chingliba phum adudagi thorai hi ado khara hondorakpada kongol sau karakpada ngaubuna long ado khutpai chana pairaga nga thinanabagi sem charai khanghaudana nongsu khara khara kansalakpadagi nong nungsit tawrai thabalna pungan ngalamba atiya dusu mamsin khiba khangaude akhak arauga loinana nong nungsit ki saktam asum henjilai pata lainaramba ngami singsu magi pochai loisinaduna kangphalomda hi honduna kakhanarai adubu akanba nonglei nungsit marak asida hi honbadi awaba mani kombisu magi il hangen thupchinduna loisinba honari ngaubusu kombi manakta nungsit marak sida hi ado tapna honjilai aduga kombi na magi il hangen paurado hatu hi manungda hapchinduna makhoi ani changlaga hithangpham lomda hi ado hongat minarai ngangduna siliba nungsit amadi akhak arau marak asida mama pisakto makutta thongmai larten paiduna
makong thangbam boy ngamdaboy hithangbam tana laktuna macha mamaubu yengli ngami khara supatagi hidangpham tana yausilakpasida mama pisakna ho babu aikhoi ngaubaga kombiga thengnarakprane nakhoi bo ngami babuna ho ima pisak makhoi di thengnaraktrene mase hairamlaga babu dusu yumlomda senkhatkhi nong na pumchot chotpa makhai macha mamaubu ngaiduna leiri ahal oiraba pisakti talak asida akhak arau su toksilai awanglomdagi yai masu hithangpham lamda hi hongalai hi ado lairai de singkhalaktuna karai mama pisakna yai ma nangbu nakhoi marup ngauba khoi thengnarakpro yai mana ima thengnarakte ngasigi matau asidi maong amani pata laiba misingsu loina kanaraklabani asumna yai mana su thengnarakte haibasidadi mama pisak nungsa thiba henjelai aduga isordasu amuk taksi solai he loktak lairembi ima karigino asuk tamthiraba sakta masibo mathi phonglakliba asumnabu amukta thokhidri asuk kuiba matam asida patki imaida nonglai nungsitki akanba safubu mayoknariba ngaubaga kombigasu imai thak asida kangphal yaunanaba honabada kangauna duna leire nonglai nungsitki safusu asum henjelakpana imaigi ithak ipomsu kanselai hi singado laksin khiduna ngaubaga kombigasu imaida irakna duna leire siraba matam asida kanagumba amata leiramde aduna nong nungsitki tamthiraba sakta masina makhoi anigi mathwaitabu atamnana singnarai tamthiraba saktam asina asum henjelakpadagi ngaubaga kombigagi punsisu manung matam chadana pikhamnahankhi makhoi anina thawai haksang hek khaina khibaga nong nungsitki saktamsu khanglep lepkhi mathangi ayukta yahau nganba ngami pumnamak patta kumnarakle magi lu kaiba yaw lang kaiba yaw khoitek amadi khoibak kaiba yaw tawduna makoigi marakta yai masu yawre yai mana hi honduna asum lakpada khangaudana ngaubaga kombiga gi haksang ado imaida tawduna leirambado hek thengnabada swai laukhi aduga yai mana manak nakpa adwaida leiramba mi khara kauksinduna haksang ani ado hi manungda hapchilaga hidangpham tana hi honduna pukhalai hidangpham yaubadagi makhoi mari mangana haksang ani ado hidagi lauthaduna lairai mapanda thammi patpanda leiba mising asu pangchenda chenthoknaduna ngaubaga kombiga gi asiba haksang sing ado yengli mama pisaksu hidangpham lomda khongchat yamna thuna nungsa thiraduna lai thawai yaudraba haksang ani ado ubada khanghaudana miludagi iselgum lepa leitana pirang sentharai aduga makhol thongna kablai aidi loiredana karino nakhoina tawramnibasibo asi haiduna makhuna mathabakta phuraduna kapli aduga amuksu asigi rane kombi nangna ngarang thenglakani hairamlibadubo makhutuna kombigi haksangda nomli patta isingda mi taraga si haibase khulak sinba thungkhre aduna bihari ga memchaga supawase tabadagi aphing aphai tawduna patpalomda thuna lai miyamna omsinduna leiramliba mafam aduda changsilubada haksang ani ado ubada masa pumba tu chungki changsilaktuna bihari su kablai marup karino nakhoina tawramliba sibo ngarangda natrane nga fasi hainakibado marupki damak thamoi sokna tengthajari bihari do ngaubagi pikliba masadusu mama mapagi manakta famduna kablai ima augalo baba hugalo haiduna makhut macha ani aduna haksang ani ado nom duna haudokli bihari gi nupi memchasu thawai yaudraba haksang ani dugi manakta mamai phiji khumduna kapkhalai laikhidraba haksang ani gi mangda oloibagi thabak thauramdi bihari na thaubu oiduna loisenkhre mathangi numita memsana moi baba handaki matawasidi khulgi ahal singna hainariba loktak lairembi imagi tamthiraba saktamni hainai loktak lairembi imana
मागी मसाइगोंद हिंजरिब मसा मनाइसिंगबु असुक तमथीरब सक्तम उतुना अवा अना नंगहनगदब नतेने मेमचा होय मोय बाबाना हाइबिरिबसु सुममगनी अदुबु तुंगदसु असिगुम थोअरोय हाइबंग तमंगमदे अदुना अखोइगी पाटपानगी गायोक फामदो योंथोखरसी इहे मेमचा नंगसे ओंथोंगना बाप ताखिद्रेदा नुपी नोइसिनाने नुंसा थिगनबसिना खंद्रे अखोइसु अदु यौसिलादी नुपासिंग असिना अखोइना हाइबो वासे हेक्ता हिक्तोकपसिदनी अमरोमदा चटख्रेने से आई हाइरगे नंगना बाप ताद्रिबदो अखोइगी ममल नाइद्रबा उमंग वामंग सिंगसे असुम कोलकपदगी मौसागी खल कायरक्तुना तमथीरब सक्तम हेक हेक उल्लीबनी असिगुमलब सक्तम सिम असिदनी अखोइ मरुप होइना अवाब चैथेंग फंख्रिबसी ओ मदुगी ओइबा तारेदना हंदक खुलगी नहासिंगना लंबीगी नाक येत उ चारासिंग थादुना मौसागी फिबमबु योखननबा होनरिबदो हंदकती मेमचा बाप तादुना खर तपथरई अदुगने मेमचा आईदी असिगुमलब मौसागी तमथीरब सक्तम सिंग असिना पुंसी कयाबु मनुंग मतम चादना पिखमनहन खरबसिंग अमदी अवा अना ताहौरब सिंग असिदा लमदम असिगी लैंगाकप सिंग असिना यामना कानब करिगुंब खरदी मतेंग ओइना तौहनिंगी अदो मोइबा इमा पिसक्का अंगांग दुमगीदी अखोइ लैरीदना अखोइना खर यंगसिनबिब ताबनी अकोनबगी वाहै असिना माइथोंग मका ला मदुना हाइरई मेमचा फामदसु अमुक्ता कुमलुखिगे इमा पिसक्तुसु करी करीनो खर तानरुखिगे हाइरमलगा बिहारी दो थोंगालोमदा थोलई।